Hezbollah, Hamas amasung Palestinian Islamic Jihad ki leadersingna watanakre. Kaman yeknaba Israel na maram oiduna, yamna yengthinaba Sunni amasung Shia Muslim militantsing punsilakpagi mataw ama uba phangle. Lebanon da base tawba Shia Muslim militant group Hezbollah gi leader na ngarang Gaza Strip da base tawba Sunni Muslim militant group Hamas amasung Palestinian Islamic Jihad ki leadersinga unaduna wari sanakre haire. Vairuta Iran ki proxy force oidiba Hezbollah ki leader Said Hassan Nasrallah na Hamas ki deputy chief Saleh al-Aruni amasung Palestinian Islamic Jihad ki makok Jihad al-Naklega unaraba matungda apun bagay tentak pawarol ama thadokhe maduda yamna aruba tangkak asida group ahum sina atay Iran na yokhat pa militant group singa khusam na duna lakwat kadaba mathangi khongthang gi matangda yanaba purakre haina phongdokhe militant group ahum asige pandam ase Gaza amasung Palestine da resistance ki tasyang ba maipakpa purakpa amasung Gaza amade West Bank ta Israel na yamna phattaba mawongda namthariba du thingnaba sini haina warol adu da haike Beirut ta pangthokiba meeting adugi atay akupa marol di phongdokhi de yamna nungnangba pongningai oiba meeting ama pangthokliba se Israel amasung Hamas ki marakta soknariba lan asida Hezbollah su yauksilakuna Middle East lanjaw oirakadra haina singnari ngai talakta ne rocket amasung Israel sinba thungna kapsinba yaba missile lak amaga lising yangkai gi mathakta paiba aduga makhal makha gi drone sizinaba amasung Syria da sahi kaya lan soknabada chai khangba makhai hai singlaba fighter kaya marum leideba Hezbollah na lan asida mayek sengna yauksilakpa matamda United States su masagi ally Israel gi damak songthorokani haina thajare masida proxy pumna maki makok oidiba Iran su hakthengna lan yauruktuna yamna aruba ma oirakani haina thajare Hezbollah gi leader Nasrallah masamaki oinade Gaza da thokliba lan amasung Lebanon Israel gi lonabada Israeli forces amasung Hezbollah gi fighters singi marakta masida khut thoknabagi matangda hojik phawbade wafam amata phongdoktre adubu Hezbollah gi atay leader singnade Israel na Gaza Strip ta ground attack tawba matamda Hezbollah su lan da yauksilakani haibagi inget pire Hezbollah na lan yauksilakpa matamda Israel na yamna kanna khut thoknagani haina warning tawre haukiba nongmaijing numitta Israel ge Prime Minister Benjamin Netanyahu na Lebanon ga lonaba paringda laktuna lanmi singa unabada Hezbollah na wakhalda lamba phangdaba force sizinaduna soinai hangane madugi faladu Lebanon state ki oina yamna thina mangtakpa oigani haina warning tawkhe Hezbollah group ki mathakta karimata tawba ngamdana Lebanon gi selsu yamna putharaba caretaker sarkar na Lebanon da lan thoktanaba kannadi honare